Imphal Jiribam National Highway 37 Paringi Taatbung khul manakta landslide thokpadagi Imphal tamna changlakpa Potchei puba gari kaya mamai leiduna Jiribam da amuk hankhre. SKTV News ki Jiribam pauminga pirakpa paugi matungina ngase yokpung taruk makhairom chaba matamda Nifunipan Suba Battalion CRPF ki B Company ki Inspector Girisna Commander Iba Security Convoy ga loina FCI gi cheng yauna Potchei puba gari kunlom Imphal gi namakta Jiribam thadokhi. Adubu kilometer tararom chalaga lambi paring asida laiba Tamenglong district ki Tausam sub division gi manung chanba Taatbung khul yauram daida laibak lainang chenthaраktuna lambi da paisinduna laibadagi gari sing mafam adu lanthokpa yadana laikhi tungda security ki convoy ke loina gari sing adu mamai leiduna Jiribam da muhalakhi oiriba phiba maduki matangda driver amana phongdorakpada National Highway 37 sembada yauriba FX company gi saruk ama oirabasu lambi faunadre haiduna lambi da paiseleba lebak singadu lokthokna na ba JCB leitabana ngasigi oina mafam adu lanthokuna channa na ba honabada khudong charoi dabana convoy ke loina gari singadu Jiribam da amuk halaki bani haike Panbayai Housing Jiribam Railway Station da FCI gi cheng purakpa train vogi nifurom dagi cheng bag lising yang khaiga Johum Gahmudra Rom unloading Tobagi Tabak Chataribani. Salubagi Halapagi Maramdo, I koi Saminare, Garido, Lambi Silip Tarak Lerame, Leramudi JCB Litabrina Kopanga More Halazi and a Halminarakan. There is a run as city thinking in a treba, I coin over the Garicun Tram, which is a language.